Ngara numidang waram phongkiba panapausi digi maruoiba pau khara khangacharaga miyamda khudo tamjige Kuki Village da tharamba popi yandhakrei Urkhul District Militang Police Station manung chanba Molham Kuki Village da lam ekar yankhairom da tharamba popi pambising yanthatuna mangankiba galonana mafam aduda saramba lautang sang ani amasu mai thaduna mangankrei amaramda combined force na popi pambising yanthatuna mangankiba dubo si Minister Mbirena apemba phongdokhrei Urkhul District Police Taruk Suba Assam Rifles Army amasung Forest Department na puna sathakiba Major Anti-Drug Operation da lam ekar yankhaya tharamba popi pambising adu yanthatuna mangankibane Litan Police Station na masigi matangda case ama lakhaikrei amaramda micro-broking site S thadorokpa warol amada si Minister Nongthoma Mbirena lengaki War on Drugs campaign asigi saruk ama oina combined force na operation sa thaduna yamlaba popi pambising yanthatkiba adubo apemba amade thagapa phongdorakle aikhoi puna makna lengang na sangchiliba war on drugs campaign asida puna saruk yaminaduna Manipur gi singki umang sing kanbada amade drug free oiba state ama ohelasi hana su phongdorakle mamang jese senapati district ki khabung hills range da lam ekatarak mapal da tharamba popi pambising combined security force ni yanthatuna mangankiba laikhrabane makha tarakpa pawda Chief Secretary habdakraba PK Singha Imphal da thunglare Manipur gi hanagi Chief Secretary Dr. Vinit Joshi na Ministry of Higher Education gi Secretary oina chakraba matung nauna Chief Secretary oina hablakraba Prasanta Kumar Singha PK Singha ngasi Imphal da thunglare Ministry of New and Renewable Energies gi Secretary oiramba Lising masama pamong drug humdagi Manipur Garder IAS Officer PK Singha ngasi nungtil pung amataba da Imphal gi BT Kendra de International Airport thunglaki Ministry of Personnel Private Grievances and Pension gi Cabinet Appointment Committee na PK Singha bu Manipur gi Chief Secretary oina tha asigi taraga mathoida appoint tawkhibane India Mandarin na mamangda pikiba report ki matung inna Manipur Kadar ISA officer of Ming oina Prasanta Kumar Rajesh Agarwal amasung Biket Kumar Diwangan gi manungdagi ama Manipur gi Chief Secretary oina hablakpayay haina phongdokiba laikhrabane makha tarakpa pawda PM Modi Prithvi koina ba matam dilai adubu Manipur da lakpadi sangde Congress Amit Shah na Manipur mirai re Shiva Sena MP Rawat Prime Minister Narendra Modi Prithvi koina ba matamde mangonde lai adubu Manipur da chatuna state asigi awaba taraba miyam yengsinaba matamdi sangde haina Congress na maral sikiba galonana Union Home Minister Amit Shah Manipur issue na thairaga Maharashtra da rajniti gi issue da pungning luptuna laire haina Shiva Sena gi MP Sanjay Rawat na maral sikre mamang sahi lising aniga sumna kunga marige January taraga marida Rahul Gandhi na luchinguna Manipur da gilam thakiba Bharat Jio Naya Jatra ge sahi ama mapumpha bagaloni na mapumpha na lusimbagi tharom ngase Mumbai gi Shivaji Park ta ngasi pangthokre leiba asida thabak phangdaba nahasing masing noma gi hengalakpa nongmada changdaba yadraba poche gi mamal atia pakna wangba amade social justice ki lairiba issue sing asida akhana mieng thamduna Rahul Gandhi na luchingduna Bharat Jio Naya Jatra khongsa adu chatkibane tharom adu ge iroina na All India Congress Committee AICC gi General Secretary Jairam Ramesh na mahaki ex thadorokpa post amada sahi ani pharaklaba Manipur gi issue asi ngasi phawa Prime Minister Narendra Modi na nathadina thamle mangonda malem gi lebak sinna thungna koiba gi matamdi phangi adubo Manipur da chatuna state asigi awaba taraba miyam yengsinbagi matamdi leite haina maral sirakle Manipur miyam na ngasi chu Prime Minister Narendra Modi Manipur da lakpa khorang na ngaiduna leide adubo mangonda karisu khandabaga Manipur miyam gi awaba ko annaba honaningbagi mami tade masimak lebak thibane Manipur gi political leaders sing Delhi da kayar latuna Prime Minister unanaba honajake adubo mahakna yakhide Prime Minister masama ki political party su oriba Manipur gi Chief Minister Nongthoma Mbirena fawada irang hek tholakpadagi ngasi fawba Prime Minister unaba phangdana lairi hainu Sri Jairam Ramesh na haire sahi ani pharakadoroba matam asi fawba Manipur gi irang di nemdre ngasi maksu hingsagi thakdoksing adumak thokle
Namit kharanggi mamang da education, women, children, youth and sport ke parliamentary standing committee na Manipur de study to sa naba project ado tok na bakangan ki haina AICC ge general secretary Jairam Ramesh na phongdorakle Manipur da thok libe Phoenix Virus IC Center lengang na wara simparak tuna mahusagi punsida hanjilak na ba honade amade Prime Minister Narendra Modi ngasi phawba Manipur da satuna state asige miyam ge awaba yengsinde haina maral siduna lakibane kumja lising aniga sumna kunga humdoi ge me ahumdege Kukizo community amasung Maitei community anike marakta tholakliba irang asida yamdrabada miyoi chani kun sikhrei aduga miyoi lak amarongi manakta mayum thadok lanjena duna relief camp singda ngachi pawba changjapam lawduna lairibane amaromda siba sena UPT ge MP Sanjay Rawat na BJP ki luchingba Amisa Manipur da thokliba Phoenix Virus asiloisinaba honadreit na thaiduna thamlaga Maharashtra gi BJP ge history da oina pungning changduna laire haina maral sikhrei Nationalist Congress Party SPG Chief Sharad Pawar ga Mumbai da unavada MP Sanjay Rawat na Manipur da chai ani phajilaklaba Phoenix Virus asiloisinaba honabage mahut Maharashtra da BJP ki puari semnaba honaduna BJP ki luchingba Amisha laire haina maral sikhibane Maharashtra ki Shirdi Convention da wangangbada Home Minister Amisha na Sharad Pawar amasung Uddhav Thackeray hunduna wangang kibagi wapham sing paladuna convention adu da stage da saruk yakiba BJP luchingba kungani thogi manungda taragani pandi masagi party bu miraraga BJP da changkiba miyoi ngaktani state asida lariba BJP ki cabinet minister singi manungda sada marfu aduga BJP ki MLA singi manungda sadani phudi masagi party bu miraiba betrial ngaktani hanasu Sanjay Rawat na maral CK Sharad Pawar ga unaraba matung pamisingda wangang laduna siba sena UPT ge MP Sanjay Rawat na hai ngarang nomajing numita Union Home Minister Amisa Maharashtra da laklamkiba aduda NCP SPK Chief Sharad Pawar amasung siba sena UPT ge President Uddhav Thackeray anebo hunduna ngangkiba wafam laibak thibane mahak na hai Maharashtra da BJP gi yumpham tholiba se betere ngaktanani Maramashin Amishana Betere Singi Maramda Wangangbagi Mahut Maharashtra the Gibit and Parbani Hariba Mapam Singda Kari Tongli Haba Asida Wanganga Davane Amadi Mashiki issuing Ashilo Simba Habase Union Home Minister Amagi Matone Betere Singna BJP the Yoxilak Laga BJP ni state Asida Sound Mai Pak Lehaba Ikaining Haina Zupunduki Makatara Popauda Police ki wapham machin thibani Molham Village Kuki Militant Singi Base ni NSCN National Socialist Council of Nagarim NSCN ge Maikei digi mamangda lup asina Molham Kuki Village ki matangda phongdokiba wapham adu mafam aduda oiriba asemba saktam adu yenglaga phongdokibani masida Manipur Police na machin thijina NSCN bo aramba tahanaba honarei adubu NSCN asimitang banate lup asina Molham Kuki Village ki matangda phongdokiba wapham adu Miyamna hakthingna yengduna asum aran laptop yagani Manipur Police ki makedigi Molham Kuki Village da PSF koi ama lainaba yum sabani hairiba du miyam bulan lamjing bani karigumba Molham Kuki Village da BSF koi ama laiba taragadi center amazon state government anina Kuki Militant singa matam kayagi mamangdagi lautuna raga thabak tawduna lai haiba ase khudang chamdam laiba ama oivana miyamna thajanaba honarak ibra haina hangli NSCN ki oinadi Molham Kuki Village asi Kuki Militant singi base amani mafam asida Kuki Militant anirom lay Kuki Militant sina khula si makhoige headquarter oina sijinai haiba ase iphongphong laba wafam ne kanagoma micham amana hekta mafam aduda changlaga irailaina khangadaba wafam ne masida Manipur Police na BSF ki koi ama Molham Kuki Village lay hairiba ase asumba oiragadi mafam aduda lariba Kuki Militant singadu BSF ki fijol se laga BSF sadana laibani haibadabani lonina atopa miyeng ama yengba taragana Molham Kuki Village lariba Kuki Militant singadu naga army na attack chatharakpa mayoknanaba BSF ki koi ama thambani haina lawbatabani Manipur Police ki makedegi wangang thopa matamda thajaba yagadaba mawongda ngangba jomgani makhoy naga singba amadi lebak miyambo matam kharadi apangba siba yai adubu matam punamakta apangba sibadi oithokloi
Manipur Police ki machin thiba adu makha tana masa khangjanaba Karong Turel da lairiba camp ase Bihar Regiment ki camp nei mafam asida CRPF ki camp naite aduba Manipur Police ki maikedi ki miyambu lana lamjingduna Karong Turel manakta CRPF ki camp lai haina lana sandoklei Police na sengdokpa warolda posai thinba truck adu Molham Kuki village laiba CRPF kangu ki posai ni haidi adubu Molham Kuki village ki akoibada CRPF camp amata laite maram asina Manipur Police na sengdorakpa matamda miyamna thajaroidaba wafam sengdokpa lepsi haidi makha tarakpa pauda drone bombing chatharakhre ngasi numidang pung 10 rom tabada Imphal West ki Kangsupta Kuki metal singna drone bombing chatharakhre bom adu amana AR post aduga amana lambi tataki adubo kana amada aso apanang kide thaudo aduda security ki maikidege nomai ram kaya kafke maraksida koilan mayadage security na yamlaba khulaising bhagai krai four wheeler gari amada kani poduna lakhiba Ramesh Kumar kauba miyoi amasu police na fare haide